Leikhidraba George Floyd COVID-19 positive Oiramle. Ikuidana United States ki Minnesota da police officer amana makhuri da makuna namsilaga thammadagi Leikhidraba Black American George Floyd asi hawkiba April thada COVID-19 positive oiki amasum siraba matungna su test tawbada positive oiki haina medical examiner gi report amana hairi. Hennepin County medical examiner na thadokpa mapung phaba Otonsi adu New York Times Poxy gi report amada fanki maduda masagi sai humpuga taruk shugraba Floyd asi hawkiba April ahumda COVID-19 test tawbada positive oiki hairi mak sibi gi matangdadi virus asiga mari amata lainade haina thajanari. Topa maruiba pawmana mu China da Thangna attack tawbada angang amasung ozani furom sokle. China gi kharom da leiba Guangxi province security guard amana primary school amada thang sizinaduna attack tawkhibadagi staff amasum mahiro ni furam sokre haina official oiba media gi report amana hairi sokloba singi marakti school gi principal atopa security guard ama amasum mahiro amada yamna aruba phibam da leiri attacker adu police na fare maki mami Li Xiaomin kawi amasum sai yang khairum surubanu pa asi security guard oina leibini haina state media na haki thawdo adu ayuk pung nipan makhairum tabada Guangxi Buwang autonomous lamdamgi Buwang city da leiba Bangphu Town Central Primary School da thokibani hairi yamna nungaitaba thawdo adugi matungde ambulance nipan thajinduna soklaba sing Buwang City Hospital amasum town gi health center da pukhatki Makokta amasum mabukta solaba angang sing adu ayabana sai tarurom da ngairiba ngaktini hairi communist sing na panba China da hawkiba sai kharasida yamna ningba kaibadagi wakhal suiraba mi singna Kandirgaten amasum primary school da pikliba angang sing da attack tawbagi thawdok toina thokli mamang sahi gi September thada su Central China da leiba primary school amada nupa amana thang paidun attack tawbada angang nipan siki amasum anina sokhi Communist sing na panba leba asida ningba kairaba mi sing na masiguma attack asi karak hana tawri haksinba yaba sairak pirba fawbada ngawraba mi kyana thang amasum nungthang fawba sijinaraga pikliba upai lejadab angang sing da attack hek tawri